Laingak asida miyamna thamliba thajaba asi mangkhrabadi amuk hanna halakko wagani maram aduna ikoi amatta oina miyamgi thajaba asi manghandana ba honaminase haina Chief Minister N Birena phongdokre Namasoirba Singhi yaifa thaurangi damak lupa lakh kun kaithoklagani haina Minister T.A. Syam Kumar na lauthokrabasu senfam adu kaithokhrabra natraga kaithokibra khangdre haina Cradle for Disabled Union gi President na haikre Laingakna water pump set sing yanthokliba asi ising phangadaba mafamda leiba lomi singda yanthokpiu haina nongpok Imphal lomi simi apunba loop ki President Winning Sungbom ibohan bi na laingak ki pukning sing silakli Jari Times of Manipur News miyang tabiri punamapu ARUNBALA taram noksari hausi fawgi mariba pausing miyam da sandokna pizari Laingak asida miyamna thamliba thajaba asi mangkhrabadi amuk hanna halakpa wagani maram aduna aikoi amatta oina miyamgi thajaba asi manghandana ba honaminasi chindakhak miyambu amadi party bu nungsibibagi mahutta thabakta oina utsi haina Manipur gi Chief Minister N Birena haikre BJP Manipur Pradesh na sinduna ngasi FDS ta Dr. Sema Prasad Mukherjee gi Chamgatara Nipan Suba birth anniversary gi mari lainana pangthokiba BJP gi membership drive hogdokpagi thoramda sarugyakiba Chief Minister N Birena makha taraduna sathagadoriba membership drive asi mai pakhanana ba aikoi khuding bakna punna honaminasi sumnatagi chahi ani khaktan ngaiba party asina sahi 15 sasan tauramlaba party amabu ngasidi marai saitha hankre maduta natana MP amasu thambangamle haike अखोई पार्टी की खरा लेब मैम से तासनजे पुंजनजे अखोई तासन पुंजन बमा अखोई पुनमक से अमतनी हाइबा मसंगी अस अखोई गई तौगमनि नो या हाइबा अदुगी मद उत्तर अखोई पुनमक से लाउने ना तासन मसंगी अदुना अखोई हुजी सिगी membership drive siga korana Manipur da yamna deeply maratarba yamna luna maratarba BJP gi adugumba structure ma yam hana lei de sigi matak dekhena khatna sem ngani hami thajaba ekoi de lei the high level promotion honorable MLA sing honorable chairman sing adagi former president David Karikata punamak involved torkanda jaga da drive to se ekoi isa yauna sakada kendra gi MLA sing yauna to birkanda mandal da thadok taba district president da thadok taba ekoi David ekoi MLA sing district in charge sing yauna to minasi khai nai masuma thandingi aduna aina mayamda ina nasi thamjale misine parliament session he loibaga mayamda आई तौबीबा थबक पुनमक आई लोनमक आई मैम फोटो चलकनी अदुगा मयाम से डिमांड तौबियो नसी दगी चाहिए अहु मरी नवांग द तक तम कैर एमएलए वर पे यावरी मैम मी यावरी मो इस डिमांड तौबियो अमो द डिमांड तौबियो न अदु रेडी आई बुदा हन बिसो चलकनी अदुना मानव मी नंद मैम बियो हाइबनी Ngasidagi sehi anigi mamangda nama soirba singi yaifa thaurangi damak senfam lupa lakun piragani haiduna miyam punba thauram amada lauthok pirambabu ngasi fawbada organization da fangbalaitrui amadi senfam adu organization na lauthok tuna lana sizina khabra haibagi chingnaba miyam amasung organization gi marakta chamamnaba kaya thoghaliba asi mari leinaba minister na sengdok piu haina Cradle for Disabled Union Krabdugi President Abdul Razak Moiching Mayumna fongdorakli ngasi Imphal East ki yaripok Tulhel Community Hall da pangthokiba pawmisinga unaba amada Abdul Razak Moijing Mayumna haukiba kumja lising ani taraga taret ki July gi tang kuntra da Krabdu gi nipalak suba mapok kumon thoramda Forest and Environment Minister T.A. Syam Kumar masamakna nama soiraba singi yaifa thaurang sing paikanana ba haiduna lupa lakh kun piragani haina miya mangda lauthok piramki makha tarakpada organization ga Minister ga haktheng nana unaduna lauthok piramba senfam adu pithok pinana ba haizaki Minister unaba adu da Krabdu ga mari lainaba che sang sing pisilangna naba khanghalakpadagi se sang sing punamak Minister masada pishanki Abdul Razak namakha tan haikibada kumja
ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯒ ꯇꯔꯦꯠꯀꯤ ꯑꯣꯛꯇꯣꯕꯔ ꯀꯨꯟꯗ ꯀ꯭ꯔꯥꯕꯗꯨꯅ ꯁꯤꯟꯗꯨꯅ ꯇꯨꯂꯤꯍꯜ ꯈꯨꯜꯒꯤ ꯑꯀꯣꯏꯕꯗ ꯎ ꯆꯥꯔꯥ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯃꯗꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯊꯣꯛꯄꯤꯔꯝꯕ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯕꯗ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯑꯏꯕ ꯆꯦꯔꯣꯜꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤꯕꯁꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯅꯥꯃ ꯁꯣꯏꯔꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯕ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯟꯅ ꯎꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯆꯃꯝꯅꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯅꯅꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯅꯥꯃ ꯁꯣꯏꯔꯕꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀ꯭ꯔꯥꯕꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯕꯗꯨꯜ ꯔꯖꯛꯅ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯃꯇꯝ ꯆꯥꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯗꯕꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯖꯈꯤꯗꯦ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯂꯩꯖꯗꯕꯅ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏ ꯈꯔ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯈꯔꯒꯤ ꯏꯊꯛꯇ ꯃꯈꯣꯏꯅ ꯂꯥꯟꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯍꯥꯏꯕꯗꯤ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯔꯁꯟꯁꯤꯡꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯔꯦꯕ ꯃꯈꯣꯏꯅ ꯂꯧꯊꯣꯛꯑꯒ ꯑꯔꯥꯟꯕ ꯂꯝꯕꯦꯟꯗ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯂꯧ ꯄꯥꯟꯅꯅꯕ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯗ ꯁꯔꯀꯥꯔꯅ ꯋꯥꯇꯔ ꯄꯝꯞ ꯁꯦꯠꯁꯤꯡ ꯌꯦꯟꯊꯣꯛꯂꯤꯕ ꯑꯁꯤ ꯏꯁꯤꯡ ꯐꯪꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯂꯧꯃꯤꯁꯤꯡꯗ ꯌꯦꯟꯊꯣꯛꯄꯤꯌꯨ ꯃꯗꯨꯗꯤ ꯅꯠꯇꯅ ꯑꯣꯐꯤꯁꯀꯤ ꯀꯥ ꯃꯅꯨꯡꯗ ꯐꯝꯂꯒ ꯆꯦꯗ ꯏꯁꯤꯡ ꯂꯩꯐꯝ ꯊꯤꯔꯒ ꯋꯥꯇꯔ ꯄꯝꯞ ꯁꯦꯠꯁꯤꯡ ꯑꯁꯤ ꯄꯤꯅꯕꯗꯤ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯅꯣꯡꯄꯣꯛ ꯏꯝꯐꯥꯜ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯄꯨꯟꯕ ꯂꯨꯐꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯨꯏꯅꯤꯡ ꯁꯨꯝꯕꯝ ꯏꯕꯣꯍꯟꯕꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯤꯜꯗ ꯀꯨꯝꯗꯨꯅ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯁꯔꯀꯥꯔꯅ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯇꯥ ꯂꯩꯕ ꯂꯧꯃꯤꯁꯤꯡꯒꯤꯗꯤ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯇꯥ ꯂꯩꯇꯕ ꯂꯧꯁꯥꯟ ꯄꯤꯔꯒ ꯂꯧ ꯎꯖꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯔꯁꯤꯡ ꯑꯁꯤ ꯐꯪꯍꯟꯒꯗꯧꯔꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯄꯨꯟꯕ ꯂꯧꯐꯝꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯅꯤꯗꯤ ꯂꯧ ꯄꯥꯟꯕ ꯌꯥꯗꯅ ꯂꯩꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯤꯚꯔ ꯂꯤꯐ ꯏꯔꯤꯒꯦꯁꯟ ꯄ꯭ꯔꯣꯖꯦꯛ 19ꯒꯤ ꯃꯅꯨꯡꯗ ꯌꯥꯔꯤꯄꯣꯛ ꯇꯣꯞꯇ ꯂꯩꯔꯤꯕ RLI ꯑꯁꯤꯈꯛ ꯅꯠꯇꯅ ꯑꯇꯩꯗꯤ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯃꯗꯤ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯧꯐꯝꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯒ ꯊꯕꯛ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯅꯤꯌꯝ ꯆꯨꯝꯅ ꯇꯧꯕꯤꯗꯨꯅ ꯂꯥꯏꯔꯔꯕ ꯂꯧꯃꯤꯁꯤꯡꯗ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯕꯗ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯧꯃꯤꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯇꯥꯕꯤꯗꯅ ꯉꯝꯃꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯝꯐꯨ ꯍꯥꯐꯨꯗ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ स्कीम कया लाई सरकार की इचाव थोपा अमदी इकंग थोपदा लाखदोरिबा स्कीम सिंगी पैसा सिंग असिजु लौमी लाइरबा सिंगददी फंगोइदोरी मरमदी पता पाइदबा मयाम अदुना हौजि पीरिबा पोट खुदोंचाब पुनमासी पतादा पीबनी लौमीदा पीबा नते हाजनी अदुना मसियुम्बा खोंजंग असि मसियुम्बा सिस्टम असि सेमदबा तारगदी मथंग मथंग अखोय लौमी लुप्तगी माइगै इम्फाल इस्की लौमी सिंग ना खोंजंग कया अकनबा कया चंगसिन जगनी अदुना अखोय सरकार ना सिम्बा मिंग असि थंबिरका लौमी सिंगदा लाइरबा लौमी सिंगदा अफबा खोंथांग तुंग कोइना लाकनबगीदमक्ता तौहनिंबगी अपांबा अदु लेजै All Manipur selected 2000 candidate of Police Constable 2013 batch na sarkar na mai paklaba candidate singi appointment order tha asigi nipan phawbagi manungda thoktrabadi mathangi numit July gi 8 dagina 13 fawba national highway singda ban tawragani haina sarkar saifu pikre ngasi kaisampa leimujam laikai community hall da pangthokiba wakat mifam aduda warep asi lauraduna mai paklaba 2013 batch ki आइट्स बिनोइना सरकार की थौंग असी कैंडिडेट सिंग असिबु मी ओइना उदबगी थौंग नि हाइखे पाउगी मरथन अतेन ब्रेक अमतंग लौजरी Childbirth is an event of happiness and celebration, but without the right atmosphere, it can be full of apprehension and anxiety, which is often the case in our region. So we at the Mother's Care Children Hospital are now opening new maternity services to help expecting parents experience childbirth with comfort and warmth in a home-like atmosphere. Each expecting mother will be booked with all screenings and examinations by various disciplines, including physicians, cardiologists, and any necessary intervention will be done on time.
A social worker nurse will give personal care to the expecting mother 24/7 to attend to any special needs the mother has and to improve communication between the mother and our caregivers. We provide spacious and comfortable rooms with an attached kitchenette, allowing the father to stay with the baby and the mother during hospitalization as if it were your own home. Close relatives, like the mother or sister of the expecting mother, can be inside the labor room to support the mother during labor and birth of the baby. Post-delivery, the mother will be monitored closely for 24 hours in the monitoring room for prevention and early detection of any problem. Your newborn baby will be supported by our 21-bedded neonatal intensive care unit, pediatric surgery, cardiology and cardiovascular surgery consultation will be readily available under one roof. In case of any adverse event, the mother will be supported by our well-equipped 14-bedded cardiac care unit under the same roof. So for a smooth and comfortable delivery, Mother's Care Children Hospital is at your service. Break matungda makata pau pizari. Lamjing Maira Sapam Robin Hood Pu Lairon Chankiba Awasingi Akoiba Dangase Saina Institute of Medical Science ki Thomi Singna Lamtu Sit Senkre Thoramaduda Sarugyakiba Saina Institute of Medical Science ki Managing Director Dr. S. Kumarna Haikibada Tha Asigi Nipanda Pangthokadoriba Lamjing Maira Sapam Robin Hood ki Ningsim Thorum Asibu Yawbala Kadoriba Singna Miyoi Singda Saina Institute of Medical Science ki Maikaidagi SIV yauna lemna test tara nipan tawbuga loinana free medical camp amasu pangthokani hairi. Camp sigi damakta koi laiba siliba sigi damakta koina free medical camp sida yauduse SIV test ama yauni adagi khogi diabetes ki adagi blood group ki aduga group sida makhal traga ni palje ekoi free of course tawbone hoji haiba matam sida aduduna ngasai gi laiba miyamna su ekhogi awaba lakpa matamda khogi Saina Institute of Medical Sciences ki camp oina khoina sign bothega leibirangani mar haiba jaga sida lakpira kanda makhal khudimba ki test taraga ni palse Saina Institute of Medical Sciences ki maikai digi free of cost ta ekhoi free da check tawjagani numisida ekoi ki yamna wana ekoi ki chokthara lakpa kangbusing aduga hakchang da kok chikpa adu hujikti kalen gi matamnina kok chikpa kok ngauba puk Nabana Singba Kassing Aduda Koi do facet pin and abagi a arrangement lojere, Loinana, Numitu Daikoi, blood donation camp, Amasukoi Hangdolaga, Mapam Sida, Hem blood donation toning Bakassing, Gikudong Sab the Compam Sida, Science Medical Sciences na Pijari. Ngarang numidang Thobal District Police Commando gi kangbuna tongan ba mofam dagi mayai kaba nisa chaba amadi yon ba mioi kaya fagat pangamkre paw asina hai ngarang ahan ba oina moirang palida lambi lak pa mioi sing sek tawbagi thabak chathabada mioi ama masing yamlaba jarda amadi khaini kokta ga loinana fare farba mioi adu khangabo khunau charapur dagi khundrakpam samkan hai sahi nimfugamari apokpa laikhidraba angau kowi Thobal Police ta sinakre hairi Amaromda Thobal CDO gi team amanasu Chingjau amadi Moijing anigi lonaba mafamdagi su N10 guli chaba ni haiba mioi ha ohumsu fare makoising aduna Lilong Turel ahanbi mathaktage Muhammad Wari sahi kungamari apokpa Muhammad Rahim Muhammad Amjad chahi kunganipan apokpa laikhidraba Muhammad Tomba amadi Abdul Sahid chahi kun apokpa Muhammad Abdul Rahim kawi makoidagi N10 strip taraga taruk fangle hairi Matam ikan Kanadana ngarang numidang pung nipal rom taba matam dasu Hairok Police ki kangbuna Hairok Champrathong manaktagi mioi ama number 4 gram ahunga konana fare farba mioi aduna laikai adumakta dagi khundongbam Rastam chahi kunmathoi apokpa Samananda kawi hairi Manipur Rifle Association ki ahanba election ngarang lamfel da laiba register cooperative ki office ta pangthokre loinana association asigi thoupugadab singsu khankre election asi mai pakna pangthokna ba honabada cooperative develop department na achoba thodang lokhibabu Manipur Rifles Association na thagatpa phongdorakli Mega Entertainment Guwahati na sinduna ngasi Imphal da laiba hotel Vaigoda Sanjig Mega Miss Northeast Amadi Garnier Men Mega
Mr. North East 2019 gi audition pangthokre thoram aduda Mega Entertainment Guwahati gi Manipur State Director Kabita Kaisamna audition asidagi khangatlaba model singna Guwahati da pangthokadoriba North East contest da Manipur gi mahut sinduna saruk yagadabani amadi Mega Mr. North East tarbadi Mr. International gi direct entry tawgani hairi participants haujibaw online submit to gusu yaure participant at least nupi taramu tagi nupa taramu akan hujik haudri banina kang online submission dana tana on spot submission jo banina ko adamana tawre aduga siga duga yamna nungai bamna garner the winner will be direct entry to the Mr. International 2019. Pawgi maktan aten break amatanga luxury. Saraswati Coaching Institute, Chingmairong, Khongnang Karak, Imphal. Admission open. Class 11 Science Foundation Course 2019. Starting of class 15 July. Medical Regular Course for NEET UG 2020. Starting of class 15 July. NEET UG Successful Candidates for 2019. Sanalu Gangmei, Wardo Dilbung Lamkang, Muhammad Nashiruddin Sa, L. Yohenba, Nima Naurem, Kate Stela Devi, Narosa Chapungbam, Chandan Laren Lakpam, Supriya RK, O. Philip. Nationwide #1 oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI quota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan da natna lupa lakh amaga listing nimpu scholarship su second semester dagi semester khuding maki phanghangani free year tickets na traga lupa listing nimpu banga gi relaxation gi damak ngasimag youth library club uripok polem laikai gi mayok nabada laiba corporate office ta lak piduna ngasimag contact tobiu hena kupamarol gidama contact tobiru 7050925567 amasung 9007778647 akhoi website www.247ununi.com mayam bamuka natara noksori Sagolmang Police Station gi manung chanba wa khadalaiba IRB gi post manung da IRB personnel ama masa matomta nomena kapsinduna sijakre thogdok ase ngarang numidang wairam thokibni laikhidraba personnel adugi maming Gaujamol Gangti Chahi Kuntragamari Apokpa Lia Khoisai Kawi Churchanpur gi Manmol Village Targini Hairi Mahakari Maram gi damak sijabano haiba khangbangamdri Kumja lising ani taraga manga gi December taraga manga da NACN ke KCP amadi KYKL gi apunba lanmi singna Chandel district ki Pauralung da chathakiba ambusta Taruk Suba Droga Regiment ki Lanmi Taraga Nipan Hatkiba Amadi Taramanga na Asok Apan Nanghan Kibaga Loinana Satharakiba case ka mari lainana ngarang National Investigation Agency NIA accused Taraga Mapangi Mathakta supplementary search sheet thangat kre case asiga mari lainana July tarada makhatana supplementary search sheet amasu thagananaba sem sakre hairi Jiribam District ki Mayol the Falgna Chaliba Jiribam National Imphal National Highway number 37 asigi mafum khara da kom achoba laibadagi toina accident thoktuna miyam da chawna awaba pire masi kanana mensin biduna toina khudong thiba thokliba asidagi kandoino haina hangluduna Manipuri Student Federation MSF District Committee Jiribam gi working president Sabir Ahmad na mari lainaba authority singna athuba matamda semjin binaba appeal tawrakli National Highway number 37 asida achoba konkut kayama MSF office mamangda laiba se ngasi fauba mari lainaba authority singna sembidabadagi numit khudingi accident thokle ngarang su mafam asida gari anisu accident thoktuna MSF ki volunteer singna kanki hairi mahakna hai lambi nakanda matikcha na drainage leitabana maram oiraga matam pumbada ising thumbadagi khongna chatpa miyoi singda khudongcha daba kaya mayok na halle hairi National Highway 37 gi Manipur to Assam Road ki lambi da MSF ki office hek mamangda leiriba sida kongut ama kya matam kuina hoduna leire sida mari leinaba authority na yembidaba meeting sangdaba sina maram oraga ngarang maktasu accident ani thokuna MSF ki koi gi volunteer sing asu kanganaba yampana mating tawgi aduga mataka nan dasu baina maram oraga asigumba ai sarara mari leinaba authority sina yembidaba si yamna laiba kidni athu modam mari leinaba authority sina meeting sangbinaba MSF ki magai digi apil tawgari
Kanglaipak News Tengbang Lufki member Singna Haukiba Laibak Pokpa Numita Sandra Ithing Mamang Laikai Dagi Pukrambam Test Manigi Kwairaman Kaitel Temporary Market Manungda Ngayon Bi Imagi Sengau Masakhang Daba Nupa Amana Lakpi Kibada Yaukiba Senfom Lupa Lising Nipan Amadi Mobile Phone Chingba Polam Sing Tengbang Kre Public School Ningthau Kongi Sahi Sida Pangthokiba ISSLC Examination 2019 da Mark Wang na Fangduna Pass Tarakraba Lairik Faba Mahiroi Sing Okpugi Thoram Ama Ningthau Kong Lamlong Bazaar Community Hall da ngasi Pangthokre Ningthau Kong Municipal Council gi Chairperson L Ibungo Singh School gi Governing Body gi Chairman KS Kutamcha Vice Chairman KS Brajamani School gi Founder KS Nungsi Babu na Chingba Miwei Singna Sarugyaki School gi Principal K Birendra Kumar na Fongdokibada School Sida Horokliba Mahiroi Singbu Pukning Thogananaba Motivation Pinanaba Pandamda Mahiroi Sing Okpugi Thoramasi Pangthokpani Haiki Ngasi ayuk phongna ba pause singda kari kari maru ba pau yor bege habdu mem punamu mieng taminasi Lamjingba Times Longmi singda angamba thakta ising pina ba honari July faubada nong chudrabadi ikang thokle lauthoklagani Chief Minister Solid Waste Management School Syllabus ta yaholagani Syam Kumar Kosem gi markta singnaba leibedage MHR sida wakat khre Mahiroi singi kholau khangbi dabana mahiloi singda tatana yakhaiba piri Mantri Pukri da bom pokai khre jenaba myo ani fare Sangai Express Delhi da leiriba MLA sing center gi lusing ba singda thajaba thamli Henglep ki khunja singdi awabada awaba hapchille Chief Minister na lomi singda water pump set sing yenthokre Hanadagi DC Tombikanta jail da thajan khre Manipur ki home sing plane da puduna mapan da thadokpa hore Pongna firm Union Budget Petrol Diesel gi mamal hengat le Polam humudra mangagi custom duty hengat khre Ina khunba singdagi anuba tax lawragani Union Budget na awang nong fok sakhot hanabagi basic fundamental adu nathai bire Dr. Singlen Vaishnam Anda ki sahi gi oinasu Manipur ki home airlift tawduna mapan da thadokpa hore Makhata na nong churaktrabadi ikang lauthokna bakhanari Chief Minister Naharol gi thokdang Lomi singda EDP gi makhada water pump set sing yenthokre July thadagi aroiba fawda nong lakrabadi ikang thokle lauthokna bafanagani Chief Minister Assembly gi Deputy Speaker gi apokpagi godown da bom pokai khre myoi ani fare bom taruk phangle Malem gi oina organic chinjak singi demand hena tawnarik liba asidagi farmer singna khudong chaba lahugduna senmilon phagat hanse Syam Kumar Huyelan Pau Union Budget lisingani taramapan sel yamna paiba singdagi tax hena lawragani Micro, Small and Medium Enterprises singi oina lupa crore ama fawagi loan minute yankhai mapan gi manungda phangangani Economic Survey gi report ka yamna khenaba budget oi Welfare scheme khara natana yamna kanaba budget oi de Dr. Damodar Nepram Rekha Mihar Mapuroiba Dijamani Bel PB denaba Jesina Korta hijakhre Isa Isana Kunai gi damak kari tawgani hangjaraga thabakta onthoklabadi saukhatpa lakani Irendro Sana Leiba Umja lisingani taramapan kungi Union Budget Lok Sabha da Finance Minister Nirmala Sitharaman puthokre Petrol diesel gi mamal liter da lupa ani hengat lagani Union Budget da North East ki oina lupa crore lising ahum khatuna thamkhre BJP dagi resign tawgani ki hankiba leite MLA Singh Thabakta gi pothakraba DC amasung retired BDO kaisum sang yaukhre Robin Hood da katpa music video short film phongkhre Isel Express Ikang gi awaba mayok nariba longmi singi khudong sahanaba Chief Minister na irrigation pump set yenthokre Sabok pinupi singi dama korong sanitary pad launch tawkhre Malem sida nupi yaugana sakhot pakhunai abata leiba yaroi Dr. Maina IED pokai khre jingnaba ani phagat khre Ireiba BJP gi principal di Nation Party Self Hibesini Whip jari bada indevasing action lokatkani Low pan ba yanadaba pam yenthokpa hokre Ikang lauthoknaba lenga ki maikai dagi sem saduna leiri Ki home airlift tawduna mapan da thadokpa hore Loisilakpada maruiba pau amuka hana pizari Lainga kasida miyamna thamliba thajaba asi mangkhrabadi amuk hanna halakba wagani maram aduna aikoi amatta oina miyamgi thajaba asi mangdana ba honeminisi haina Chief Minister N Birena Fongdokre Nama soiraba singi yaifa thaurangi damak lupa lakun kaithok haina Minister T.S. Syam Kumar na lauthokrabasu senfam adu kaithokrabra natraga kaithokpibra khangdre haina Cradle for Disabled Union gi President na haikre
Laingakna water pump setting yanthokliba asi ising fangadaba mafamda laiba lomi singda yanthokpiu haina Nongpok Imphal lomi sini apunba lupki president winning sumbam ibon vina laingaki pongning singsinkre. Hauzik ki oinadi Manipuri pau matang sida lojare mi eng tabiru punamapu amuk hana kurumjari.